Emmanuel Baptist Church na sigumba ayaba pibi damakta muka yamna harawe haibise hainingbani adudagi amuka ngasi se double da ay lakpani MBC tarapdagi adudagi amuka on behalf of ITS Emmanuel Theological Seminary dagisu lakpani haibise aina thamjaningbani aduna amuka na aina haijaningbani I nupina Manipuri ngang was a ngaibangam, I cannot patient yam slow in a ngang phone the go. Before she complete Magi sentence to complete I understand Manangang the go. I do the heck Kratunangango, I should ngang in a heck phone the what is Havagan the go. Then I nupina so Pazana high big crabane, a sing bamangni, Nisi ITS say Emmanuel Baptist Church na chow the sponsor to biba. Adukak na Prathana Tobiba Shen do irabasu, Paisa do irabasu, Kari atop topa support the yam na Tobiba Gidamakta Ngasise ITS Matang Mangan Ngalaga, no one no magits auraga labne, Habese, Nasi Miam da Muka ITS, no Miambo Tagat Pagaloina, Miambo Mukana Pizavani. Aduna, let's continue to talk Loise ITS, I Koigini. ITS se magi nate tungan bagi sunate liang mai gi sunate je mai gi sunate rong mai gi sunate ai khoi myam gi ne haibase wakhan khalle haraga ai khoi gi ne ai gi ne ko haibase khallaga let's continue supporting ITS. So many associations they want to establish this kind of institution. MBC the labor oina 30 associations labani next year the 31 lag laga dawne ko it's a good news. Another association will be adding 31 sugadobne 30 association labor association myam se try tobne masa ge theological institution theological college seminary same ninga yam no khonna bne ko but still fail tawraga laibani chawkhat pangam dawa hogat pangam do hodi horaga ka bangam dawa chaw bangam dawa dum laiba but dubu ITS ta Agi nupi life se chahi hum di asiga sukrabane. Every year dum students who increase the way. Adudagi development da yengba kan su yamna increase chawkhat pa uwe se aina as an outsider ama oina as a Jalangrong community manung da laitaba ama oina aina different association da yengba matam da wow Jalangrong amasung rongmai khoi aidi rongmai haina ubane ko Sing na hive the ITS yengba kanda rongmai gine haina laibne liangmai khoi ai kap kawbani rongmai khoi na college se phajana seme ko hive se as outsider ma oina phajana ubni no khoi wakhan manaba noina chawkhan ningba noi community the same gan ningba se ubu kanda it's a great example for me ai gidamakta yamna chawba example ma oibani. Let's continue. ITS thadok payade akhoi gi lakadawriba future leaders mayam ase akhoi gi own context needed oiba leader do khoi train tawhan se lakse ITS ta su koi bacha che ITS ta su yarati extra curriculum so hapningai tawse rongmai churches sing na darkar oiba liangmai church na darkar oiba Jemai church na darkar oiba kari darkar oiba curriculum da su khoi ai singba yam laibani happy se asisu tamhalo church administration du su yaw halo adugi matang da su cultic movement hojik ti yam chawna laibani different faith yam na lakpani asigumba sida seng na khoi gi achumba thajaba faith lebningai gi damak asigi subject su hapan bio khoi encourage tause takbi tambi se mo khoi da su aduri khoi Jalangrong community che shore na pamba Aningba amasung chawkhatpa church to hen oigira haina ina khanjabane go then let's shore busu partna su tause support su ngamliba makai tawmina se haibase miham da su mungni jabane duga yengba matamda hena yamna lairi na koi gi support loidribane go chin naw myam ITS semgat ninga yamna lairi hojik su no koi support na chawkhatlaga laibane adubu we need more yam lairi bane support taw ningai koi kar Prathana ga loina na koi ngamba koi so mateng pangbio haibisisu aina miyam mamang da thamjaning bani aduna kauroi se machin manau ne Emmanuel Baptist Church ka Emmanuel Church maming su mana bane go aduna Emmanuel duna koi gine khallaga hena support su tause haibisisu aina thamjaning bani alright adudagi hendok na MBC gi tarap ta gi su mayam da so moga greeting speech bani na koi ge prathana na
MBC su nongma nongma ge sumaina chokhatlaga laibani miyam mamangda prithvi gi mamangda wall shaking akhoi gi Manipur situation da Christianity akhoi se yamna Imphal da center da laiba oina yamna kiningai laibani marom da di thajaba leptradi akhoi soini yamna laibani still then kyamuk khudong thiba taningai lairabasu miyamna mobs na attack tawningai tarabasu ngamdabani MBC di moi miyam lakpani aisu laibani ko irang matam da yam traumatize hoibani aingon da su hoi hore matam phangladi ai ge testimony khra su wari sage yamna traumatize within hojik phawba dum khra yadabani mi gathering urde khra tension khra laibani aisu ko duna irangi matam da aisu mina hatke tawbane ai gi mingse lelel haibane ko ai maming do last ki do aseng bumakti n ne lelen haibane pura pure cookie gi maming ne se Imphal da chatpa kan da te wanted ki ming ne bago aduna yamna attack tawbane ai ngon da su sigumba se thengnaba matam da hojik phawba ishor na ngak pi ishor na chingbian na khoi gi prathana na ni haibase MBC gi tarap ta gi su mayam bu harau nungai ba phongdok chabani ai na ngarang koi MBC staff ki group da uza gai kaulung khangani go myam su mission secretary keno hana Bisenpur zone da secretary oiramba uza gai kaulung na moi Malaysia da chatpani ngarang group da thakatpani aduda rongmai gi west coast hablaga uza ma yawbune aina se uza se kanara ko hena dum yengmane adubu Emmanuel Baptist Church ki pastor do oirame yamna nungai hayeng ma Tuesday da thoglakni mathang Sunday de Malaysia gi wari phasana sabigni haina khalle ko aduna let's continue moi damak ta supratna ta bise haibase aina haijaning bane okay ai yam matam yamna lawroi ge yam sangna su ngang ba haite ngasi ayuk se myam da share tawjaninge share tawdringai da aina wari amakhaktang aina sumaina sagini ko it was way back in the year 1854 da Turkey country ne Turkey sina Russia na Turkey da invade tawbani land hobani 1854 da land tawbani adugi matam da di land tawnabani ne ko country amaga ama land lam munaraga power tanaraga prithvi se conquer tawningai gi damakta 1854 da Russia na Turkey da invade tawbani adudagi karamba war broke out thokibra haiba matam da world famous Crimean War haibda koi history singna history student na dikhra khangani haina khange Crimean War thokibani Britain France amasung Turkey se na align tawre hairaga Russia da war tawkibani land kapna kibani hojik su Ukraine ga Russia phasana toktribni drone na attack tawra khatna ribani adugumna 1854 se da Crimean War thokibani pullaga war thoklakpa matamda karamba thokle kri thokle war thoklakpa matamda asi ana yambani miyamna in the thousands of thousands Turkey gi mi se sibani hospital se enough oidrabani Turkey da laiba Turkey country da lairiba hospital se chandrabani patient na pik thangrabani patient khakta pik thanba khakta natabida hospital do yam mot khrabani ngasai thousands myam chandra sida su tumalla myam tumhanba kanda si khrabani si busu yaw khrabani adudagi di manam na nam thibaga hospital gi manam do khangani ko rimsal labdi marks after di yadeba ko manam do haina di adugumna manam na nam thibaga drainage ngasai gi e taba nongmai panba gi purak laga e chenba nala su loina full oibani filthy full of filthy mot khrabani adum haina 1854 Crimean War da thoklingai matamda awana taraga lairingai matamda nupi amakhak laibani ko mana chatlaga hospital da modlaga laiba singse mana sumjit pairaga singdokpani mopping stick pairaga mop tawthok pibni e sida taraga chelaga laiba manam nam thiba adu sing thoklakpase mana singdokpani loina se awana taraga laiba hospital chandabagi mapanda ten saraga dambur kublaga boot tawraga laiba singse mana seba tawbuni chatlaga mafam khuding da chatlaga taw kanara hairaga madu nupidi Florence Nightingale haiba nupi du ne sina masina Florence Nightingale kauba nupi macha sina chatlaga adugumba yamna waraga laiba matam khudong thiba Turkey gi damakta yamna wana taraba siroi daba mi du su ngasai doctor wat pagi
siba seba wat pagi wa siba yam yaurabani kanba yaba laina adu busu ngasai gi monman bagi kanba ngamdona siba yam yaurabani asigumba matamda Florence Nightingale na full dedicated magi punsi se kathokle hairaga mana seba tawbiraga koibani chinnaus magi damakta day and night laitabani ahingdana magi lanten macha ma koi lanten khangni ko thongmai do ahingda pairaga kana kana naraga lairibra ko kana kana aina seba tawdriba lairibra ko agi hospital manungda chandabagi mapanda laiba yumduda tenduda dambur charaga laiba yumduda asin nupa se khra phagat labra ko kramhaina tawribra ko haina ehing khuding da yengba challe hi duk yamba patient do mana magi nurse khara singsu puraga laune chatsine yengsine laune kana lairibra laune sida amot pa lairine singdok sene haina puraga Crimean war munung sida mi thousands of life kanba yaba pum namakti siba yaba pum namakti manasu kanbi ba phangye haibani kanbiye haibani chino ahing duda awa nang taraga adu khakta hospital khakta natabida war gi mafam da changlaga manasu mi kana kana ko nongmaina palaga war munung dagi war zone dagi thoklak pangamdraga laibra ko sometime ma check tawbusu chatle ahing duda mana thongmai do uba matamda sibai khoina tongana laiba singna mai harawe he thongmai se uba kanda harawe bna moina khangya Nightingale lai Florence Nightingale lai ai siraroi ai hinglagani haiba asa se phange bhap tagdi ko wari se china ahing da tham da far adi lakumanda ahing momba kanda lanten macha mai macha dasu uba phangbane lanten macha se hek ubaga soldier wounded soldier mayam na sokraba soldier na I'm alive ai hinglani ai siraroi haiba asa do ngasi phangba phangye haibani ngasi asigi wari se kak asingba thokiba wari se sare hairaga mayam da ngasi yukki pumphom asida aina share tawjaningba topic ti carry the light and revive the creation. Carry the light and revive the creation. Mai do koi puse, mangana do koi puse, aduga kutsem se koi amukai hinghan se hai bani china. Asigi matang da ngaktang koi khanhan ninge chine nausa. Ngasi koi gi taibang pan se yeng luba matam da yamna mom khrabane koi chine nausa. Spiritually, yamna mom khrabani yadrabani chin nausa. Among in the church, koi church ki manung dasu. Tunghan badasu in any field, any office, anywhere. Yengba matamda mom bana yam khrabani ko. Amom badi krira haiba matamda darkness, spiritual blindness. Thawai rom da mitang ba. Ishor bu ignore toba khangdaba. Khanglasu khangdaba saba. Achumdaba na hena ngamba, wickedness, patabasi na hena yamba, selfishness, selfish siya yam na yamba, sarfti taw nang daba, mabu saf taw haning ba, ichinaw sa sigumba mi yam na lakrab ni. Bible teaching dagi amamba, yam na soy krab ni ko ichinaw. Ngasi sikak tanatan na unity siya yam na payhay bini. We always church to unity gidamak taso yam na worry sabani. Adubo ay gi wakhanda handaki irang se yeng luba matamda yam na aingonda big question mark aingo thamoy da pibani. Is it really unity se phabra hai bese ay gi thamoy da question yam hangbani china. Yam na nga ene ko chin naw sa handak irang do khoi gi irang se. Angang su khangde nupi su khangde nupa su khangde hanuba su khangde mayam pullaga mi ama bu hatningai ta na bne that kind of unity bu kari phaba unity ra ko chin naw sa. One community na another community bu moi di tum na hat ka do bune moi di mang han ka do bune hai ba wakhan adugi wakhan da pullaga unite to ba wakhan adu bu how far unity is good. Unity se kyamuk phabra ko chin naw sa. Mom gravani ko itay bang panse chinaw sa ese ministry da chaw na ese angang oirabasu suba matamda chinaw sa ai di yam simple loina changmune yam innocent loina yam na isor gi seba tawge na with prayer changmune. When we enter into ministry lakpu matamda we face different kind of people,
ngakpani aisu wow wow haibane akhoi di angang oibani na reverend doctor singbu khoi kram ngang gani ko wow yam mot su yam na laibani loina makti natte koi chin na usa afaba su yam na laibani adubu majority yam na lakpo matam da isa gi da makta khan ba khakta prithvi yam na lakrabani chin na usa we are living in a dark world bomba prithvi da hingrabani chin spiritually thawai rom da yam na khanadre church singsu more about that focus on development spiritual development do khalaktre physical development da achawa asangba ina khunba sigunda yamna focus tawna rakhrabani chinnaus church chawba pikpa ase its development ge mutung ina khaina khrabani chinnaus yamna bible gi teaching da bible gi takpi tambi bada yenglakpa matam da yamna amot pa lakhrabani chinnaus chumda ba yamna thengna kramni aduna ngasi we need to revive hawdok pi base amuk khana hawan ba karino hawan base genesis ta ishorna taibang mi bu sem lakpa matam da everything is order laibado sem du da ishorna sem ba khut sem du da hanan base yamna darkar oi khrabani chini nausa pam na than khrabani if ka adam gi pap ta gi ngasi chelak lag ngasi nong ge mod lag la khrabani chini nausa aduna we need a light revive amuk nauna akoina hawan ba revive tawan ba hingan ba isor ge aning ba da apam ba da hingan ba se yamna darkar lai re akoi gi jisu krista se paira ge hingan ba se darkar oi re hai gi topic ta ngasi se aina thangning bani ngasi hinga sai akoina scripture do pa han bi khrene ko Isaiah 60 verse 1 to 3 phawa akoina du pa khre du da gi John chapter 8 verse 8 to dum full 8 1 to 12 to parabadi akoina phajana uba phangbani aduda akoina uba matamda kri uba phangbraina John 9 gi book ase akoina yengba matamda Jisu Kristana mana claim tawe ma se kramba mira 7 revelatory declaration of Jesus Jisu se akoina uba phange Jisu Krista se kramba mira haibu matamda mana claim tawe ma sa na masa haizai kri haizabra haibu matamda ma se bread of life so haye prithvi gi punsi gi tanne haibu so haye the door lambi thong adu so aine the way lambi du so dune the truth and life achumba amasu punsi du so aine hena the resurrection and life the good shepherd the truth wine and I am the light of the world say John 9 I am I say sini I say achumba lambi duni I say aphaba yaw senba bi duni I say achumba amasung at punsi do aine hena mana claim taw adugi manung asida Jisu Kristana I am the light of the world so high bi mani chin na house ngasi ekhoina yengba matamda John chapter 8 asida akoina yengba matamda akoina wari amakaktang uba phange ne ko commentary khrana commentator khrana asumaina uba phangbani krira hairaga ngasi John chapter 8 verse 12 ta asumaina haibudo ko aina amuka pathok chagene ko myam da hena clear oininga idamakta then Jesus spoke to them again saying I am the light of the world he who follows me shall not walk in darkness but have the light of life ngasi Jisu Krista na haibani ai se mangana do ai sini prithvi gi mangan do ai ni ai ngonda matung in khiba pum na makandana amamba da krisu chatloi haibani ngasai gi phattaba lambi adu da chatloi haibani isor gi aningba natabu da chatloi haibani but have the light of life punsi gi mangana do oigni haibani amamba do oiroi adubu mangan do punsi gi mangana do oigni haibani amamba singi marakta ma do ngan do oigni haibani ngasi akhoi sena yengba matamda commentator khrana so haibani karamba matamda Jisu Krista na masi se haikibra haina haibani John chapter 8 to gi background se karamba kri tauringai matamda Jisu Krista na ase haikibra haiba matamda commentator khrana haye masi se
Feast of Tabernacle Israel Jewish khoi gi moi gi kumhai ni karamba kumhai ra hairaga moina Jisu Ishorna makhoi bu Exodus lambi da Egypt gi Ishorna Canaan tana lambi chingbiba aduda adugido ningsing laga ngasi masi festival se pangthok pani hai bani masi festival ase Hebrew gi tha 15 subada moi pangthok pani hai history kawe moi gi tha se go 7 that 15 gumda pangthoe hai bani kramda was 7 month of the Hebrew calendar and usually occasion led to late September to mid October ko hendi hen kre hujing November changkre September ga amasung October gi mayai ase manung da masi festival se pangthoe hai bani ngisi masi festival ase Feast of Tabernacle pangthok pose Jerusalem da moi temple ama lai bani Jerusalem ki temple da tongan bagi mafam da gi prithvi da lairiba Jewish macha singa laglaga ngasi adugi temple du da laglaga for 7 days mokoi khurum bane Ishor bu thagat bane Ishor bu harau bane isai oina sakpa dance oina tauba chaba thakpa Ishor bu yamda taubani mokoi adugi festival Jerusalem city se adugi matam dadi adugi festival gi matam dadi chande hai bane ko it's pra mapanda hotel singsu chande hai mapanda booth ten na sem laga dambur na sem laga moi laye hai bane china sida angak pa amana karira haiba matamda moi gi festival se day and night ahing nungthin khaidana celebrate tawbani hujik ki Jerusalem gi temple duda women court haina laibani nupi singi khrum phom haina aduda lem haibadi thongmai go thongmai mai dogo adu mari laye haibani kachan mari da adu mathakta bowl curry bowl chaba golden bowl laye haibani thamme haibani adu mathak tu da pillar mari 1 2 3 4 corner mari da thamme adu mathak da golden bowl thammani adu da thau hapani thau haple hairaga ahing yaure mom ge tawre haiba matam da priest oiba family jut khrana leather do ka khallaga kaira ga do ka khallaga ahing yaure haire de dum mai do thale thau loiradi moina muka feel tawe adu whole night celebrate tawe haibane magoi jogoi saraga adu mai hek thanba matamda Jerusalem city is it's full bright ya ngale haibane china pachana ngale haibane ngasai ge golden chaubane haye go pillar se am jo khoi ge Olympic khuman lampak ki stadium gi moi Olympic gi boy ge thab adu da gi hena su chawram ge ra haina khalle ko china yam chawe ye pillar mari tawraga mari na thanba matamda de Jerusalem temple amasu manak da laiba city sing je mangan na thalle haibane adu mangan do hek ngale haiba matamda adu da lagliba pilgrims adu da celebration da yauba lagliba pumnamak aduna ngasi chong laga harau na isai sak laga jagoi Ishor bu thagat le haibane kri gi damak ta moi dumai na chong laga harau laga sakpra haiba matamda mokhoina ningsinge Exodus matamda 40 years marbhumi da desert moi gi journey chatkhibudo ahingdana sakhina cloud haibane ko chinausa ahingdana Ishorna laichinna do cloud do mangan oina ngan biraga chingbi bani nungthindana cloud na mami sabiraga chingbi bani Israel singbu Jewish macha sibu yamna nungsina Ishorna loina bibudo nungsibudo ningsing le haraga hojiki Jewish khoina pangthok pani masigi celebration se 7 days sukre celebration pangthok palore hujikti mayum da halagani magi lephom da handri ngai da as amarakti as next year tare ne amuka se tabernacle feast of tabernacle yauba lakado busi aduna challam dai da amarakti yenge da ko haina mi yengba lakpani thamna laibusing temple do lakpa matam da now there was no light kumai loikre mai thaningai leitre mom lagane hujikti no more light aduna commentator khran haibuse asi matam da ne haibani Jisu Kristana I am the light of the world aise prithvi gi line nakoi gi sakina cloud na chingbi bu noina harau budo noina lem than budo for only 7 days adubu ai di prithvi gi mangani
not for the Jewish khakta natabani, for the whole world prithibi ki damakta ay mangani haibani chininos. Sige context da haibani haina ngasi akoina commentator khran so haiba phangni. Jisu Krista do ay mangani. Not only for the Jewish khak oidabani, for the whole world prithibi ki damakta ay mangani hai. And second, amuga I am the light of the world se krana su amuga haibane go tongan ba amuga John chapter 9 verse 4 5 to amuga pasini ko ay na mukha na smaina pagani ko English ta sum pakrage I must work the works of him who sent me while it is day. The night is coming when no one can work. As long as I am in the world, I am the light of the world. Amuka sigi context ita amuka haibani. Akoy say John chapter 9 say 1 to 12 haba akoy na pablo matamda sidi context yam na very clear ibibani. Jisu Krista na mitang babu uhan bibani. Laibak to tayrehera matin na saliva na matin na laibak to krasok leheraga mitang manupa dugi mamita taybiba matamda mamito phabibani chino phanbiba matamda aido Jisu Krista na amuka na haibani I am the light of the world haibani chino aise manganani. And one more amuka koi scripture amuka ma usine ko hujikti kanabu mangane haibra haibase amuka na yengsine ko Matthew chapter 5 verse 14 da sumaina haibani you are the light of the world. A city that is set on a hill cannot be hidden. Hojikti ngasai di Jisu Krista aduna I am the light of the world. I am the light of the world. Prithibi gi mangando aini haina haibani. Adubu Matthew chapter 5 verse 14 da akoina yengba matamda kri uba phange light to transfer to bi khrabani chino Canada believers sing the haibani gospel recipients gospel Jisu Krista bu si thajaba mi singbu ngasi pibi khrabani dhujikti nang oirabane ko mangana do prithibi gi mangando nang oirabane ko nang od sinna khrabane ko hujikti nang na challaga prithibi mamraga laiba myam ase nang na ngan han ga dawbane ko nang gi responsible oirabane ko hai khrabani chinna ngasi Christian oiriba aikoi nang ai angang oigira han oigira nupi oigira nupa oigira akoi pumna maksida responsibility se chau se Jisu Krista na sermon on the mount bibiram khrabani chinna house mabu thajau aina nongma church kai speaker amana phajana wa ngange aigi thamoida direct yaibani aikoina haujikan gi Manipur yamna thiroi se country international level da war thokpa conflict thokpa se thiroi se thammalle akoi gi state da dum yengsine go chin naw sa akoi gi state da thogliba irang ase akoi gi state da thogliba akoi gi Manipur da sana laibak da thogliba yengthina ba akoina war khak ta dum khan boane adubu manung da internal yamna laibani chinnaw sigumba yengthi na buse why krigra scholar kiana haisingba peace activist kiana panelist kiana larik chaisingba politician kram yamna kre yamna haisingna study tawbane what is the cause of this conflict yamna haibani different immigration or illegal immigration or poppy plantation or yamna puthokpani adubu as when we look from our spiritual perspective akoi yengba matamda akoi Christian na lanbani haibani chino ai khallaga yamna thamoi sopne aingonda challenge yamna hoibani we fail to carry the light haibani chino tunganba cause problem do thiroi se Christian akoi se achumba ngangba ishor gi Jisu Krista gi mangan pu se akoi wat pagini aduna si se thoklakpani hebani chino we fail to speak the truth achum bu su ngang ningai ki bani ase ngang labadi ma nai bu yengthi gani da
ꯑꯁꯤ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯥ ꯆꯔꯆ ꯂꯥꯛꯂꯔꯣꯏ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯕꯗꯤ ꯃꯥꯕꯨ ꯍꯥꯞꯄꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯄꯤꯁ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯈꯠꯅꯗꯅꯤꯡꯉꯥꯏ ꯆꯩꯅꯗꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯪꯁꯦꯝ ꯁꯥꯔꯒ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯃꯟꯕꯒꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯆꯨꯝꯕ ꯉꯥꯡꯊꯣꯛꯇꯕꯒꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯤꯅꯤ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯑꯃꯅ ꯍꯥꯏꯕꯤꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯈꯟꯕꯅꯤ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯃꯤꯡꯁꯦ ꯆꯨꯝꯕꯪ ꯍꯥꯏꯕꯅꯤꯀꯣ ꯆꯨꯝ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯗꯣ ꯀꯣ ꯃꯩꯇꯩꯂꯣꯟ ꯌꯥꯝꯅ ꯆꯪꯕꯅꯤ ꯆꯨꯝꯕꯗꯣ ꯕꯪ ꯍꯥꯏꯕꯗꯤ ꯋꯥꯜꯗꯣ ꯍꯥꯏꯕꯅꯤ ꯆꯨꯝꯕꯪ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯒꯤ ꯋꯥꯜ ꯍꯥꯏꯕꯅꯤ ꯑꯍꯟꯁꯤꯡꯅ ꯌꯥꯝ ꯐꯖꯅ ꯃꯃꯤꯡ ꯊꯣꯟꯕꯤꯕꯅꯤ ꯕꯠ ꯍꯟꯕ ꯃꯇꯝꯗꯗꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕ ꯉꯥꯡꯊꯣꯛꯄ ꯉꯝꯕꯁꯦ ꯚꯦꯔꯤ ꯔꯦꯌꯔ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯊꯤꯕꯕꯨ ꯐꯖꯩꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯝꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯠꯕꯥꯛ ꯐꯨꯕ ꯗꯦꯠꯁ ꯁꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯅꯤ we fail to carry the light ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯆꯠꯂꯒ ꯅꯪ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯕꯨ ꯋꯥꯍꯩ ꯇꯝꯕꯤꯌꯣ ꯍꯥꯏꯕꯅꯤ ꯁꯔꯐ ꯇꯧꯋꯣ ꯍꯥꯏꯕꯅꯤ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯣ ꯉꯥꯜꯂꯣ ꯍꯥꯏꯕꯅꯤ ꯏꯟ ꯗꯤꯗꯁ ꯏꯟ ꯋꯥꯔꯗꯁ ꯑꯦꯛꯁꯟꯗꯁꯨ ꯋꯥꯍꯩꯗꯁꯨ ꯅꯪ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯉꯥꯜꯂꯣ ꯃꯤꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 5 verse 14 to 16 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯥꯔꯕꯗꯤ ꯎꯕ ꯐꯪꯕꯅꯦ ꯀ꯭ꯂꯤꯌꯔꯂꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯅꯈꯣꯏꯅ ꯑꯐꯕ ꯊꯕꯛꯇꯣ ꯇꯧꯕꯗꯣ ꯎꯔꯒ ꯃꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯗꯣ ꯑꯣꯏꯖꯁꯅꯨ ꯍꯥꯏꯕꯅꯤ ꯗꯦꯠꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯃꯤꯁ ꯇꯧꯔꯒ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯥꯏꯌꯦ ꯑꯣꯖꯥꯄꯨ ꯍꯥꯏꯌꯦ ꯃꯣꯏꯗꯤ ꯑꯣꯖꯥꯄꯨ ꯍꯥꯏꯌꯦꯀꯣ ꯉꯁꯤ ꯑꯩ ꯏꯃꯥꯅꯨꯑꯦꯜꯒꯤ ꯅꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯧ ꯈ꯭ꯌꯥꯡ ꯂꯤꯂꯦꯟ ꯆꯣꯊꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯋꯥ ꯔꯣꯡꯃꯩꯒꯨꯝꯅ ꯑꯩꯁꯨ ꯐꯤꯜ ꯇꯧꯋꯦꯀꯣ ꯅꯣꯏꯒꯤ ꯑꯣꯏꯍꯟꯕꯗꯣ ꯐꯤꯜꯂꯒ ꯉꯁꯥꯏꯒꯨꯝꯅ ꯑꯣꯖꯥꯄꯨ ꯑꯩ ꯁꯥꯎꯗꯦꯀꯣ ꯍꯥꯏꯕꯅꯦ ꯃꯥꯅꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯤꯁ ꯑꯦꯟ ꯗꯤꯕꯂꯞꯃꯦꯟꯗ ꯄꯥꯏꯕꯅꯤꯅ ꯑꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯀꯤꯗꯤ ꯌꯥꯝꯅ ꯃꯤꯁꯦ ꯌꯥꯝꯅꯁꯨ ꯈꯪꯅꯩ ꯃꯤꯁꯨ ꯌꯥꯝꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯞꯂꯒ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯗꯕꯀꯣ ꯌꯥꯝꯅ ꯇꯦꯁꯇꯤꯃꯅꯤ ꯃꯔꯝꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯔꯤꯂꯤꯐ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯔꯤꯄꯣꯔꯇꯤꯡꯒꯤꯗꯃꯛꯇ ꯄꯤꯗꯕ ꯌꯥꯗꯕ ꯇꯦꯁꯇꯤꯃꯅꯤ ꯈꯔ ꯂꯧꯕ ꯆꯠꯂꯦ ꯋꯥꯔꯤ ꯁꯥꯎ ꯌꯥꯗꯕꯁꯨ ꯂꯩꯕꯅꯤ ꯑꯥꯏ ꯗꯣꯟꯠ ꯋꯥꯟꯠ ꯇꯨ ꯔꯤꯀꯂꯦꯛ ꯗ ꯄꯥꯁ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯤ ꯑꯩ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯇꯦꯁꯇꯤꯃꯅꯤꯗꯣ ꯁꯥꯕꯤꯌꯣ ꯍꯥꯏꯔꯒꯅꯨ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯑꯩ ꯍꯤꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯕꯅꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯖꯦꯂꯦꯡꯔꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯀꯟꯕꯤꯕꯅꯤ ꯑꯗꯨ ꯋꯥꯔꯤꯗꯨꯗ ꯑꯩꯅ ꯇꯥꯕꯗꯀꯣ ꯃꯥꯅ ꯁꯥꯕꯗ ꯂꯝꯐꯦꯜꯗ ꯐꯣꯟꯗ ꯐꯦꯔꯋꯦꯜ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩ ꯁꯤꯈ꯭ꯔꯦꯀꯣ ꯅꯣꯏ ꯑꯩꯕꯨ ꯊꯤꯔꯒꯅꯨꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯃꯣꯏꯅ ꯔꯥꯎꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯦꯔꯋꯦꯜ ꯇꯧꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯀꯞꯂꯒ ꯂꯩꯕꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯎꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯤ ꯑꯃꯁꯨ ꯃꯃꯥ ꯍꯟꯅꯨꯕꯤ ꯏꯃꯥ ꯈꯣꯏꯒꯨꯝꯕꯀꯣ ꯂꯣꯠꯇꯕꯗꯤ ꯀꯅꯥꯗꯤ ꯁꯤꯅꯤꯡꯒꯅꯤ ꯂꯣꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯣꯇꯁꯀꯤ ꯂꯤꯐꯅ ꯃꯊꯛꯇ ꯀꯣꯚꯔ ꯇꯧꯔꯒ ꯍꯣꯜ ꯅꯥꯏꯠ ꯂꯩꯕꯁꯨ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯗꯤꯐ꯭ꯔꯦꯟ ꯇꯦꯁꯇꯤꯃꯅꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯅꯤ ꯃꯣꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯃꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯣ ꯃꯣꯏꯕꯨ ꯁꯥꯎꯗꯦꯀꯣ ꯑꯣꯖꯥꯄꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯁꯣꯏꯕꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯩꯈꯣꯏ ꯃꯉꯥꯜ ꯉꯥꯟꯗꯕꯒꯤꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯩꯈꯣꯏ ꯃꯤꯁꯟ ꯌꯥꯝ ꯋꯥꯅ ꯇꯧꯕꯒꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯟꯅꯦ ꯑꯣꯖꯥ ꯃꯣꯏꯕꯨꯗꯤ ꯃꯔꯥꯟ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯉꯁꯤ ꯏꯃꯥꯅꯨꯑꯦꯜ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯁꯤꯡꯂꯨꯞ ꯃꯌꯥꯝꯗꯁꯨ ꯉꯁꯤ ꯑꯌꯨꯛꯁꯦ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯕꯅꯤ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯃꯉꯥꯜꯗꯣ ꯄꯨꯔꯒ ꯂꯩꯔꯤꯕ꯭ꯔꯥ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯨ ꯑꯥꯔ ꯗ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎ ꯆꯤꯡꯗ ꯂꯩꯕ ꯁꯤꯇꯤ ꯑꯗꯣ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯎꯅꯕ ꯁꯤꯇꯤ ꯑꯗꯣ ꯑꯣꯏꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯁꯦ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯗ ꯗꯤꯐ꯭ꯔꯦꯟ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯕꯨ ꯄꯤꯕꯅꯤ ꯑꯗꯨ ꯂꯩꯐꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯁꯔꯐ ꯇꯧꯕ ꯃꯐꯝꯗꯨꯗ ꯏꯁꯣꯔꯒꯤ ꯃꯉꯥꯜꯁꯦ ꯅꯪ ꯑꯩꯁꯦ ꯉꯥꯜꯂꯒ ꯂꯩꯕ꯭ꯔꯥ ꯀꯣ ꯍꯥꯏꯕꯁꯦ ꯀꯣꯏꯁꯟꯁꯦ ꯍꯪꯍꯟꯅꯤꯡꯉꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯉꯥꯜꯂꯒ ꯂꯩꯔꯕꯗꯤ ꯂꯦꯠꯁ ꯀꯟꯇꯤꯅ꯭ꯌꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯁꯦ
सिदगी हेन्नसु तौनिंगाई तौसे इचिन इनाउसा Manipur state se Jisu Krista darkar yamna laye ichiन इनाउसा अखोई Christian mayam gi mangan ngan base yamna darkar laye ichiन इनाउसा Only 11 sibok khaktana Jisu Krista matung inba disciple mi 11 khaktaduna ngasi prithvi se upside down on hanbani ichiन इनाउसा ngasi makhoina ishor gi damakta mangan lebluba gi damakta ishor gi damakta makhoina shiba ki damakai lebluba matamda ngasi far corner prithvi gi corner Manipur ngasi Tamenglong Manipur Chandel Ukhrul akhoi district yamna remote oiba मीन सु यामना सिंथानदब जगह ngasi यावहनबनी जिसु ख्रिस्ता gi mangana khoi su phangkhrabani pass down tawra why not akhoi mi hundreds thousands akhoi miyam na isor gi damak ta mangan ngal halnabadi why not Manipur di kari gi isor gi oiba ngamloi sinausa isor gi mangan se yamna ngan ba se darkar oye khoi phajana khantha se jinausa ngasai gi Florence Nightingale Mabu uba matamda thongmai mabu udrasu ahingduda amambuda thongmai do uba matamda sibai singna mogi wakhanda kanbana oh ai siraroi ai hingani haiba wakhando chen hanbani chinina so uba matamda thongmai do lady with the lamb haibani maming do adugumna ngasi akhoi su ishor gi mangan do puraga mayamna asa leitaba Manglaga laiba thawai mayam duna Jisu Krista bu khangbuzo oijasnu haibase ngasi ayukse yamna tangkhraba matam se lore hairaga mayam da isor gi mangan oimina se isor gi seba tawmina se haibase share tawjabane na koina yamna personally phajana tabi bai damakta yamna thagalle duna pumna makpu isorna bor pibibo oisno Emmanuel Baptist Church RBCC gi nongma gi chaukhatpa thawai da amasung hakchangda chaukhatpa church to oisnu haibo haire hairaga aise sida to tension jage miyam bu thagatjari thank you